इंडो म्यांमार बॉर्डर फेंसिंग खाबगी मायोक्ता टेक्नोपाल डिस्ट्रिक्ट की सतांग विलेज खुंजा सिंगना इरांग हौरक्रे इंडिया लेंगा की मीटिंग मखादा हौजिक इंडो म्यांमार बॉर्डर फेंसिंग खाबगी सरुक अमा ओइना मणिपुर अमदि म्यांमार की ngमखै परिंग द लेरिबा तामेंगलोंग डिस्ट्रिक्ट की सतांग विलेज द लेंगाना बॉर्डर फेंसिंग खाबगी थबक चथरिंगै सतांग विलेज द लेबा मरिंग खुंजा सिंगना अयतपा अमदि अथिंगबा पिरक्रे ngarang tongan social media platform chingda video viral oirakiba amada टेक्नोपाल डिस्ट्रिक्ट की मनुंग चनबा सतांग विलेज चलेबा मरिंग फुरुक की नुपी खुंजा सिंगना ngमखै परिंग असिदा इंडिया लेंगा की मीटिंग मखादा तोंगान एजेंसी कयाना बॉर्डर फेंसिंग खाबगी थबक चथरिबा असिदा अयत अपन पीदुना बॉर्डर फेंसिंग खाबगी थबक चथरिबा मफम असि मरिंग फुरुक की हौकिबा इपा इपु सिंगना थंबिरम लमसिंगनी हारिबा मफम असिदा मफम असिगी खुंजा सिंगी अयाबा यावदना बॉर्डर फेंसिंग खाबगी थबक चथबा यारोय हारिबा मफम असिदा सतांग विलेज की खुंजा सिंगना चथोक चचिन तौबदा कनागुंबा ऑथोरिटी अमतना अयत अपन पीबगी थबक चथरकपचु यारोय हाइना मफम अदुदा लॉ एंड ऑर्डर ngakpagi mathau tawriba security personnel chingda pendaba wafam kaya phongdoki satang village ki khunja singna phongdorpa wafam adubu munna taraba matungda mafam aduda law and order ngakpagi mathau tawriba security personnel chingna ministry of home affairs MIC gi instruction gi matungina mafam aduda security gi oiba thodang poduna lakpani kadiguma mafam asida chathariba border fencing khabagi thabagasi yaningdaba leirabasu higher authority ga i paw phongna biyo haina mafam aduda duty tawriba security personnel chingna satang village ki khunja singna phongdoki ningsingba yabadi MIC na Indo Myanmar gi marakta hanadagi leiramba FMR laktokuna Manipur amadi Myanmar ngamkhai paring yauna Indo Myanmar fencing khabagi thabak chathanaba khangan kiba adugi matungina haujik lepa leitana tongan ba security agency singna ngak chenduna Indo Myanmar fencing khabagi thabak leptana chatharibani लेंगाक सेमलकपदा कुकी जोगी MLA अमता यावबा यारोय हाइकिबा कुकी इनपी की वाफमदा BJP की लुसिंगबा सिंगना करी अमता फोंगदो याकिद्रे चुरचांदपुर की डिस्ट्रिक्ट हेडक्वार्टर द एडमिनिस्ट्रेटिव सेंटर ओरिबा कुकी ट्राइब सिंग एपेक्स बॉडी अमल ओरिबा कुकी इनपी मणिपुर की जनरल सेक्रेटरी खाइकोहाव गांगते नंगरांग थोकिबा ऑफिस मेमोरेंडम अमदा मणिपुर अनौबा पॉपुलर गवर्नमेंट अमा सेमलकपदा कुकी जोगी MLA अमतना सरुक याबी यारोय हाइना फोंगदोकिबगी मतांगदा BJP मणिपुर प्रदेश की स्टेट प्रेसिडेंट यावना पार्टी के लुचिंगबा अनिगा पुन्ना लुचिंगबा अहुंगा वारी अमता फोंगदो हाइबा याकिद्रे कुकी इनपी मणिपुर नंगरांग फोंगदोकिबा वाफम असिगी मतांगदा करी लेबगी हाइना ngasi नीति पाचुथेक्ता लेबा थंबाल चंगलेना पांगथोकिबा डॉक्टर श्यामा प्रसाद मुखर्जी की चाम 15 सुबा मपो कुमोन थौरमदा सरुक याकिबी BJP मणिपुर प्रदेश की प्रेसिडेंट एस सदादा पाउमी सिंगना हंकिबा वाहंगदा महांगना करी अमदा फोंगदो याकिद्रे हिरम असिगी मतांगदा महाकी मैकेदगी कमेंट अमदा पिरोय हाइकी अमरोमदा दिंगांगलुंग गांगमैनसु कुकी इनपी मणिपुर की वाफम असिगी मतांगदा करी अमदा हाइकिदे महांगना पाउमी सिंगदा फोंगदोकिबदा पार्लियामेंट्री सिस्टम की लेंगाक लोंददी पार्टी की लुचिंगबा सिंगना वारेपसि लौगदबनी अखोइदि पार्टी की वाकर ओइजबा खक्तनी हाइकिबग लोइनना चीफ सेक्रेटरी की मैकीदगी चीफ असिगी दिसंबर फावबदा लांजनरीबा मियोइसिंग मसागी मयुमदा हंजिल हंगनी फोंगदोकिबा वाफम असिगी थगतनिंगाइनी हाइनसु फोंगदोकी अदुगा पाउमी सिंगना राज्य सभा BJP की MP ओरिबा निंगथौ लैसेम सनाजौबदा कुकी इनपी मणिपुर की वाफम असिगी मतांगदा हंगलुबदसु महांगना वारेप खुदिंगमक सेंट्रल लीडर सिंगना लौगदबनी हौदी फावबदादी अहेकी मैकेदगी करिसु फोंगदोकनिंगाय लेते हाइकी पनबा याबदी कुकी इनपी मणिपुर की मैकेदगी ngarang फोंगदोकिबा वाफम अदु चुरचांदपुर की बिजांगदा लेबा इनपी असिगी सेक्रेटरीता थास्तिगी मरीदा कुकी इनपी मणिपुर की तोंगान यूनिट सिंगी मिहुत सिंगल लोइनना पांगथोकिबा मिफमदा अमतोइना यानदुना लौकिबा वारेपने हाइरक्किबनी नुंसीनरंबा पाखंग लेसाबी अनी वा चमथोकनबा लाकपदा खनरकपदगी थांगना थिनबदा पाखंग अमा सिरे हाना नुंसीनरंबा पाखंग अमगा लेसाबी अमगना हौजिना पाखंग अदुसु अतोपा लेसाबी अमगा नुंसीनबदा नतना लेसाबी अदुसु अतोपा पाखंग अमगा नुंसीनरबा मतुंगदा मखोय अनीना नुंसीनरंबगी मतांगदा चमथोकनसे हाइदुना उनरगा वारी वाताई सानरकपदा नाकल अनिगी मरकता साउनरकपदगी थांगना थिनबदा पाखंग अमा सिरे हाइरि थौदोक असि ngarang nungthil pung 2:50 rom tarakpada Bishnupur district की कैबुल लमजाव पुलिस स्टेशन कोलिबा सेंद्रा मना की इथिंगदा थोकिबने हाइरि लेखिरबा पाखंग अदुगी ममिंग सलाई थियाम चही 18 अपोपी टी हाइस करुणा कवि हाइरि इम्फाल की पैलेस कंपाउंड की श्री श्री गोविंदजी रोड तगिनी हाइरि थौदोक असि थोक्रबा मतुंगदा पुलिसना लखलकपा केस अमगा मरि लेनना खना सेनबदा यावखिबनी हाइबा लैसाबी अमगा पाखंग अमगा नंबोल पुलिस स्टेशन दा चंगजरकले हाइरि पुलिस दा चंगजरकलबा सिंगना हियांग थांग मनिंग लेकाइदगी लैसांग थेम लंचियनबा सही कुन अपोकपा एल लोकेन अमदी क्वाकैथेल कोंजेंग लेकाइदगी लोइतोंगबम पिंकी सही कुन अपोकपा लेखिद्रबा एल नीलमणि कवि हाइना पुलिस तगी फंगबा पाउना हाइरि
थौदोक असिगी मतंगदा पुलिसना केस अमा लौखतखिबा लोइनना ngarang numidang laikhidraba salai thiam gi hakchang postmortem examination तौनबगिदमा रिम्स की मिडल संगदा पुरक्तुना थमख्रे mahak chokpadagi kwakaitel da leiba Asian Hospital da pukhatuna laikhatnakibani adubu kanba ngamdana laikhidabane hairi thawdok asigi matangda police tagi makha tana phangba pauna haibada ngarang wa chamthoknagani haiduna lakiba pakhang asisu mahaka hauji nungsinari ba laisabi aduga loinana laki aduga laisabi adusu mahaka nungsinaba pakhanga loinana lakmina ki hairi nakalani ki maike da atopa miyoi khara khara su loinara ki hairi adumoinamak ngarang numidang fawdadi case asiga mari leinana Nambol police station changraglaba pakhang amaga laisabi amaga gi wahang pahong chathadribana thawdok asigi matangda chapchana khangba ngamdri hairi aduga thawdok asida sejinakiba thangchu recover tawdri maram asina laikhidraba salai thiamda thangna thilamba sikanano haiba chapchana investigation ga loinana khangba ngamdri haina phongduraki adubu athuba matamda case asigi investigation chathaduna thawdok asigi matangda chapchana khangdoknaba hotnaragani hairi Linthoi nganbi hijamgini haiba saru machet amata oirabasu fangdirba makai pangaina silaga aroiba mathau mangam pangthokloi May ahum lising ani kulhumdoidagi tamthiraba lan hawraktuna kansilaklingai chahi adugi July 3 mayumdagi tuition chatkani haiduna thokkibadagi ngasi fawba mafang khangdana leiraklibi siraba sumasagini haiba saru machet ama fawba lengangna puthokba ngamdana lakliba Sagolban Tera Tongbram Lekaidagi Linthoi nganbi hijam chahi 18 apokpa high school jina mafang khanglaktaba chahi ani mapung farakpaga loinana ngasi ayung mahaki lekaigi community hall da pangthokiba mahaki ningsing numit amasung miyangi mifamda tongan baluk kayagi miyoi singna saruk yakre mahangna mafang khanglaktaba ngasi sahi ani mapung fabagi ningsing thoram pangthokpada saruk yakhiba Manipur imagi convener Kula Mangak na hai Linthoi nganbi hijamgi mari makong chapchana khangdriba fawba democratic oiba khongdang chingchangchingkigani pangai na mahut silaga mahaki mathong mangam pangthokloi ngasi sahi ani suraba fawbada sire hairabasu masa puthokba ngamdaba mahak amadi hijam hemjitbu hatpada chenaba singfare haikhrabasu miyamda asumba asengba khangandana thamli Manipurda ingtaba puraknaba wari kayarak sanarabasu makoi anigi langlalandin chapchana khangdriba fawbadi ingtaba purakpa ngamkiroi laikhidre hairabasu mahakna setkhiba phijol natraga mahaki saru khakta oirabasu mahakpu halakpa ngairiba imung manunggi miyoi singda lengangna sinaduna mathong mangam pangthoktriba fawba ningsing numit natana mahakini haiba thoram pangthokloi laibang miyamna su mari makong khangnaba hotnabada mateng pangbiyu haiki thoram asida saruk yakhiba maira paibisingna mamitagi mapi taraduna mahakpu kauduna tengthaki Panba yabadi kumja lising ani kulhumdoigi numit asida mahak amasung handit hijamna kukizo terroristingi makuta takraba matung September 15 lising ani kulhumdoida makoi ani bu faraga phamanba amasung makoi ani na siraga leimaida taraga leibani haiba photo sing social media da upload tawrakhibani thawdok asigi mayokda miyam amasung maru oina mahiroi singna lenga ki mayokta kanba khongdang changchilakpada mahiroi kaya asopan nangkibani ena thawdok asigi case paiduna investigation chathare hairagaso Haudik fawbada angang anigi hakchang makoigi imung manungda khusinaba ngamdribani adubu hemjet phijamgidi mahaki imungna pangongna mahaki hakchangi mahut sinduna aroiba mathong mangam pangthokrabani